ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 22 ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯐꯣꯔ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯖꯕꯅꯤ ꯁꯤꯟꯖꯔꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯁ꯭ꯀꯨꯜ 23 ꯑꯃꯁꯨꯡ ꯅꯝꯕꯔ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯠꯁꯅ 62 ꯁ꯭ꯇꯨꯗꯦꯟꯠꯁꯃꯨꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯄꯥꯡꯊꯣꯛꯏꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯑꯗꯒꯤ ꯅꯥꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥ ꯎꯆꯦꯛ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗꯒꯤ ꯍꯧꯔꯛꯇꯅ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯈ꯭ꯔꯕ ꯕꯦꯂꯦꯟꯁ ꯑꯁꯤꯕꯨ ꯈꯜ ꯑꯁꯤ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝ ꯑꯁꯤꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯦꯆꯔ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯑꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯧꯕꯅꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯨꯝꯕ ꯇꯥꯡꯂꯕ ꯔꯤꯁꯣꯔꯁꯦꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯀꯗꯧꯕꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯁꯤꯟꯖꯔꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯦꯁ ꯑꯦꯟ ꯑꯋꯦꯔꯅꯦꯁ ꯑꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯅꯦꯆꯔ ꯑꯁꯤ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯅꯅꯕꯒꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯗꯨ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯁꯤꯟꯖꯕꯅꯤ ꯊꯦꯡꯛ ꯌꯨ